British ki loilam makhada leiramba India ki masu ahum ki firal ase Indian National Army INA na India ki laimai da ahan boina Manipur ki moirang de yungkiba numit ningsing ba thoram 78th anniversary of flag hoisting day ki thoram INA Martyrs Complex moirang da Department of Art and Culture Manipur na sindu nangarang pangthokre. Manipur ki Chief Minister N Viren, PWD Youth Affairs and Sports Minister Govindas Konthokjam, moirang SC ki MLA Thongam Santi, Akhil Bharatiya Purva Sainik Seva Parishad ki President Lieutenant General VK Saturvedi na thoram maduda athoiba mitungnen sing oina sarugya ki. Thoram maduda athoiba mitungnen sing na Netaji Subhash Chandra Bose amadi INA government na India bu ningtamba fangna bahona bada punsi kathokiba amadi laukiba thodang mahaki tung inkiba duga miyam na disak khangna khidraba Manipur gi hero Marifudra Trupu singthaduna wangang ki amadi miyam punna nahuna ningsing minaki. Nat ki oiba thang ta amadi dolok cholom na singba makal mathel kya gi cultural show sing utke loinena Netaji Subhash Chandra Bose na lusingba INA gi Azad Hind government na moirang da ahan ba Azad Hind gi firal yungki badu miyam na nahuna na ningsing minana ba pandam da Haryana dagi sahi tara khakta ngairi ba cyclist Arab Bharadwaj na kilometer lising aniga satruk sangba Imphal dagi New Delhi fawba cycle lamsang khongset chanaba khongset amasu Chief Minister N Viren lamthaki thoram maduga mari lainana N Viren hai Atopa lamdagidi miyoi kya makoigi mapa mapugi thauna phabadu ningsingduna sauthok saba amaga loinena thoram asi yawba yarari amadi laknari adubu aikhoigidi aikhoigi ipaipu singi thauna phabadu kaukthok asigumba thoram asida Manipur dagi thawai katkiba freedom fighter Marifudra Taruk ki imung manung singdi thoram asi yawba lakte matungdadi makoisu saruk yahaningi maramaduna INA si tourism semgatpa oina hana INA gi headquarter oiramba mafam asida international standard ta INA Martyrs Complex anobama semgalagani haiki Singhat AC ki nauna MLA karaklaba KPA gi sinlung thang zona ACS ki manung sana leiba tonglon amasung masigi akoibada paikaliba sakho tharang gi thabak sing maroina PMGSY gi lambi yengsin bagi khongchat amangarang pangthokre kilometer 33 hena sangna package ani thona paikaliba lambi semgi thabagadu haukiba kumja lising ani 19 dagi kun gi matamda work order pi kibani aduga thabak subana lising ani kun mathoi dagi haukibani kilometer 10 hena sangba ahanba package aduna Singhat proper dagi hauraga Munpi Simbuk Bakswa Amadi S Mulyan na singba kul sing faruga Chanau Fawbani aduga kilometer 3 khra hena sangba aniso package aduna Chanau dagi hauraga Tongtonti Hengmol amasung atai kul mari faruga chali hariba lambi asi matam sana loisindre amadi quality yaudra haina kul taragi khulakpa singna wakalakpadagi MLA sina PMGSY gi official sing yauna yengsin khongset adu satkibani MLA gi khongset aduda lambi sembada seasonariba nung adu quality yaudaba ason manung oramba thenake khongset aduda saruk yakiba official singda lambi sembada quality leiba nung seasonana ba akanba pauktak su piki lambi yengba sappa aduda Hengmol khulda Jal Jeevan Mission gi makhada sariba ising tank sing adusu yengsilamke masida ising pinaba seasonariba pipe sing adu laifam thokpa quality yaudabang thenake MLA na tonglon pi khul yauba matamda convention English school gi mairo singna harau tayamna okay Dhanyawad Samelanan PM Garib Kalyan Anna Yojana gi saruk amoina amadi India gi Prime Minister Narendra Modi gi apamba matungina leibak asigi mafam kyada samajik nae pakwada India sin matungna pangthokna bagum Bishnupur district asu BJP OVC Morcha Manipur Pradesh na sinduna thasigi kun fawba sathagadaba Bishnupur mandal gi manungsanna Bishnupur da thasigi 12 dagi hogdokre thoram maduda Yas amadi Works Minister Govindas Konthokjam kumbi SC gi MLA Sanasam Prem Chandra BJP Manipur Pradesh ki Vice President Laishram Minavanta BJP Bishnupur District Committee ki President RK Bimola amadi atai thomi singsu saruk yabaga loinena thoram madu gi saruk amoina singsu lemna yanthoki thoram maduda Minister Govindas Konthokjam na hai India gi Prime Minister Narendra Modi gi wakhalon asi India gi mipung khudimak sap manaba midyeng yengba saba warhandaba haksang phana puna hingminabani masida aikoina Prime Minister bu thagatfam thoi Habitat for Humanity Indiana CSR Partner Standard Charter Banki Mating Galonena Ana Laing the Sangba Kusukulai Kya Mapamani the Mateng Pankrai. Mapam Singadudi, Vishnupur District Manung Sana Laiba Moirang CIC Amadi, Surusanpur District Manung Sana Laiba Sagang PHC ni. Piki Mateng Singaduki Manung the face marks Amadi trolley yauba ventilator, neonatal ventilator, pediatrics ventilator, ICU para monitor, nebulizer machine, digital VP apparatus, humidifier Amadi PPE na Singbani. Habitat for Humanity India Northeast India Inserts Levis Levona Polam Singadu Kusinake Moirang Shade Suyamadi Sagang PHC Medical Fraternity Dagi Asigu Mateng si Palakpada Harau Bamadi Tagar Pofondorokli
ngarang Jiribam gi Irawat ki mitam mamangda Forest Department Jiribam amadi Friendly Environmental Warriors few Jiribam ga kusan maduna sajibu sarau baga mari lenina miam da lemna usara yan thokre thoram maduda few Jiribam gi President Ketrimium Dayavanta Singh Secretary Kangabam Sundar amadi few gi members sing susaruk yaki thoram maduga mari lenina Kangabam Sundar na hai ngasi sajibu sarau baga mari lenina Friendly Environmental Warriors few Jiribam na sindana usara sing asi yan thokpani few gi maru iba pandam di asang ba Jiribam ama ohenba aduni loinana sajibu sarau bana lakpada miam da yaifa paugil supirakhi Manipur gi oina ngasi petrol liter da paisa kun aduga diesel na liter da paisa 38 hanthare adumainamak Imphal West Bisnupur amadi Senapati natana atai district sing di mamal hongde Imphal West da petrol liter da paisa 10 diesel na liter da paisa 8 hengalle Bisnupur amasung Senapati da petrol liter amagi mamal mathangsina paisa kun amasung paisa 9 hanthare aduga diesel na liter da mathangsina paisa 18 amasung paisa 9 hanthare mamal hongdok hongjin tauba asina petrol liter amagi mamal Bisnupur amasung Imphal West da lupa sa magatara paisa kunthra mathoi aduga Senapati dana lupa sa magatara paisa umudra mari pire diesel na liter amagi mamal Bisnupur amasung Imphal West da lupa marifudra mari paisa ani aduga Senapati dana lupa marifudra mari paisa nipumathoi pire awang pok state singi oina su ngasi gi oina petrol amasung diesel gi mamal da ahong balaite